Lengakna mayai kaba chinjaksing maru phangna muthatnaba paikhatliba war against drugs ki khongjangbu sagatpa oina SP Bishnupur Hobson Sapam gi mityeng makhada Nambol Police Station gi OCK Subhash Chandra Luchingba Police Team amana phagalakhiba kwamana Polang Taramathoi Mei Thaduna Manghankhre kwamana sing adu utlo chanura kaithel da leiba kongkham sana jawba chahi 38 apokpa laikhidraba Bhaikachandra gi sumang dagi ngasi numidang wairam phagalakhibani kwamana sing adu Municipal Council gi Nambol makhada dumping site da OC Subhash Chandra masa yauna Mei Thaduna Manghankhre hiram asigi matang da OCK Subhash Chandra na phongdorakhibada akaknaba paw ama phangbadagi mi punba thingnaba amadi war against drug ki saruk ama oina ngasi kwa manasing adu phagat pangam khibani phagat laba kwa sing adu Nambol da leba executive magistrate ki mamang da pothok laba matungda Mei Thaduna Manghankhibani COVID ki akiba phanglaba matam asida miyamna sendong kharagi damak asiguma lalon itiki thabak asi tawbiganu haikhi